Sininaw sing bupuran thaba metina taram no okseri news media sing aduga Twitter da kanna thagana rai sininaw sing gai na su thengna biram gani haina ai thajai Pakistan gi Lahore gi khoigi Eastern thangba sarukta Walter Road military airport manakta asowa karino khangdaba sininaw sing ani thangna na makon hauna adumaina pokhai gare hai asina mafam aduda laibi khoigi parja sing da su adumaina Pakanan ba kaya ama pohan ki hairi asina maram oirga isinaw sing siren khongba Lahore dumaina taki haiduna dumaina phungdona pa mayam amana dumaina yauri military airport manakta maikhu kaba thengnai haiduna isinaw sing adugi photo image kaya ama isinaw sing social media da dumaina thadongna rakhi pokhai bagi maram khangdri isinaw sing Pakistan government side tagi masigi statement amata dumaina tholakpa hoji phawbadi laitri Lahore dagi side court phawba paigedaba plane sing nungthin phawba dumaina loina thingjen khare hairi minna uhoba mioi singna haibadi sinnaw sing ayunganta Walton airport manata drone paiba dumaina uki hairi thoiba thawdo ase sinnaw sing ase ayuk dumaina thokpani aduna pause khoigi Pakistan police nadi sinnaw sing confirm tawkre pokhaire khole haibna singba se ko adubu Pakistan government ki side ki masigi statement tholpa laitri karam kari maram ki pokhairi bro sumna atai pokhairi bra kari pokhairi bro aduka pokhai bas de mioi shokpa khotpa yaubra haibna singba madugi matang dadi kari gumba mata adumaina thadorokpa laitri atai update lagla basu isinaw singai ten takna dum sasat thagasarke asiar ka puran thaba metina kaina na baya thang jari kangli pa imana yai fare epaminers